India Vikshit Bharat ki Maikai da Changsin Bada Apikpa Amadi Medium Enterprises Singna Economic Growth ki Yanglen Saru Oiri Achoba City dagi town macha fauba local industry Singna modern technology season aduna thabak pibangamle asigumba industry macha amagi pauda mama Impact News ki video journalist Saikhom Ruben amadi camera person P Bobo dagi mitheng taminasi Impal iski Manipur nahabamda leiriba industry macha asida dehydrated fruits amadi vegetable nthijana hanbagi mission gi makholna nilli 2022 da linkatkiba small foods asi matam amada manual setup oramlabasu hojikti national food safety standards ngaktuna semi automated unit ama orakle modern sealing machine hygienic processing amadi attractive branding tawduna small foods na local puthokliba chinjak asi state sinba thungbuta natana national amadi international market yohamangamle small foods ki proprietor Hanjabam Ranita na phongdorakpada mahaki unit asina chakhaw khir kachai lemon tea dehydrated pineapple local hai amade mana masing sing puthokli handaksu inau nauna ising asaba haijelaga saba yaraba pholasu puthoknamagi plan loire hairekli traditional packing dagi technology driven packaging da honglakpa asina self life hengat halli mangba hanthali amadi local farmers amadi producers singi market value phagat halli masigi unit asina local miyoi nipanda direct employment p amadi farmers transporters amadi retailers singda indirectly mateng pangli raw agricultural product ta value hapchinduna masigi farm asina rural income mapangan le halli amadi local entrepreneurship pu boost tawli ka amadi gi dum macha tawraga hei macha semba nakupi kanghanba duna chingba haitare ko kaimta khogi yonba khotpagi natabida khogi machine je sita yamba develop tawna ba haitare admain tawraga hawdokhibanne aduga market ki matang si local da ayamba thare ujikse aduga hawjipudi ham horokpa matam dadi khogi horticulture department momana phajana support tawbi khoida ko aduga ujik department store ayam loi thare ujikna amu laibak phobdagi haitare international gi thakta dum thaba ngam haitare government sidagi pirak pase khoina horticulture department da khoi khusamnaraba matung sista citrus ki khogi nagpur da khogi training thabi khogi sar Singna haitare thabi da khoi Manipur da phangiba citrus ki amba nova wagera adagi khogi champra makhal mayam mama haijang ka yam leidiba mayam je Manipur ki citrus ki process da khoiga akhoi training pibi du MOU sign tawnaraga haitare ko sign tawnaraga Manipur da smaina khogi mogi production je hena khogi hena puthokpa Manipuri product hena puthokpa ngamna badugi training mo yaujore small foods tagi product logduna local market ta thaba chaliba miyoi amana phongdorakpada small foods lakpadagi makhogi income da khajitang oirabasu mateng oire makoina thengnerpa miyoi singnasu small foods ki product sing asi yamna pamna chai hainasu makha tarakli Make in India amadi Vikshit Bharat kumbagi initiative makhada development asi achoba industry khaktadagi lakpanate masigumba enterprise macha singdigi su lakli local resource ka modern technology ga punsinduna asigumba food packaging unit asina self reliant India ama porakpada yama chawba role ama lauri smile gi amu akoina sidagi lauraga amu mayamda promote tawba adagi mingonda sum khangan ba sum share tawba khotba de lai kula kai ka sang khotba sana tu mathang nang chasabne dukan da judum sang madum yawe de ge khoi ge lai kula sandro mathang sum chalaga dum thajabai thaduk sabai tar minimum da lising ahum dai ta de duga yamam dal lising tare nipan tarai mya tara yabu sawe dum hanamaya si sang de dum san le adum kan tan jabai ta ai experience ha de mayamna pamlo jo haidi mayam hawe ai basiki no gi dry fruit siam nas yam pam yam hawe yam na hygienic way yam na kan tawi adum yam na pam na dum lewe adum hawe na dum hai 2047 da Indiana developed nation amagi market junction lakpada one local industry at a time haiba moto goloina asigumba wari singasina Vikshit Bharat asi Safongli Haibani. Camera person P. Bogolina Poromjariba, Saikhom Ruben, Impact News, Impal. Pau Asi CAUG PRMM Sel Tauba, Award in Scientific Journalism Program Makara Taujabani, Akupa Marol Gedamak CAUG, Information and Publicity Officer, Dr. Indira Thanojamda, Pau Pabira Puyagani.